Apunma khulagde de gilo khojarage Mizoram da Kuki ama ising de Iraq naduna sikre rage Myanmar gi Mandalay da Junta ga PDF ka KNLA ga Akanba Maongda khuthongna kre makhoina Junta gi kem da attack tawkhibagi ni nakalani makta sopan asiba yam yauna kre ena no mai ama chukhana bo honare dani Jiribam da kanna chaklamba mai dagi muthaluraba mai si ena laklaga no mai ama chukhatuna jiri da no mai ama yohana ba yamna kanna honari haina hamom dani na phongdokre ngasi jiri gi ima kaithel da jiri gi tongan ba maira luf amadi CSO singna saruk yaduna pangthoki ba paw gi mifam amada jiri lauri khongthang luf ki advisor hamom dani na phongdoki ba da jiribam gi momung khuldagi mi mari ena kokhatlaga mamang da thingna ki ba lantheng ase aramba tengol na kapani G5 na kapani haina ena iba ama puthoklaga iba cherol aduda yari wafam duma chumle haina khumgadabani haibasi kari thawongno masi laibak thibani haidi wafam sida yamna ngaklibadi aina khumgadaba pakhum adu makoina sembiraga pirakpa haibasidagi hena ngakpa leite aigi pakhumbu mahangna iraga piba yabra haina mahangna hangli mahangna makhata na hai Santi oina leijaramba jiri si laibak thibadagi 2024 gi June 6 ta mara leijadraba thabak suba chachaba soibam saratpu Kuki na farag hatok piki mihat pa singdu masak khangi gari number khangi makhoibu fabinaba kayara khanna hairabasu ngasi fawba fabangamdana laikre masida sunatana borowekra da nupi ahum amadi thani pani angang ama yauna angang ahum utumna tharag hatpiki adugumba minungsi yaudaba sanga da tawgadaba thawong sathakiba mihat adugi mathakta kari action lokhut khrabage Jiribangi morbong da thokiba landu da kulasigi naha sing nongmai paiba sunate lan yawbu sunate laikai gi mache mane mama mandon mayambu kanba ngamnaba honajabani CH Punit Kumar Goyal ngasi Churchanpur da jatuna mafam adugi miyamga unakre Manipur ki Chief Secretary oina thabak paiba haukraba Punit Kumar Goyal ngasi Churchanpur district jatuna mafam adugi miyamga unaduna harau taramna wari sanakre Chief Secretary na Churchanpur district headquarter da hek thunglabaga DC Manuma Chingjo IAS amadi official singna taramna ki tungda Toibong mini secretariat ta mifam amasupang thuki hari Thajaba yaba pawgi likhuna magi batung inadi Chief Secretary Punit Kumar Goyal gi khongchat asi Prime Minister Narendra Modi na mathang tha August ki aroi sarukta Manipur da laklaba yai haina thajanari ba aduga mari leinaram basu yai hairi Malem gi thak ta maming lairaba theater personality Ratan Thiam nongga kre Theater gi lamda malem sinba thungna saknairaba Ratan Thiam masagi anaba mana maram oiraga ngasi ahingi pung ama makhai tarakpada Regional Institute of Medical Sciences RIMS da laikhidre masagi chahi humfudaraga tare sukre ma kiloina bi machanupa ama amasung machanupi ani lehauri tungan ba matik meyaina yomdaba theater personality asigi thawai yawdaba hakchang adu ngasi ayuk Regional Institute of Medical Science gi ma ki mayum samusang ukuda leiba chorus Repertory Theater da puraki mafam aduda hana ngaiduna leramba laikai gi amasung chorus ki artist kaya marum namit ki pigalo iroina na oki saknairaba mioi kaya amasu mafam aduda aroiba ikai khumnaba unana balaki saknairaba mayam adugi manungda Manipur ki Chief Minister oiramba Okram Ibobi Minister oiramba Langpok Lakpam Jayanta saknairaba cultural activist aribam Syam Sarman chingba kaya su laktuna laikhidraba asigi hakchang na laikatuna ikai khumnaba ulamki tungda mahaki hakchang adu miyamna puraga mathau mangam pangthokre matam sangna theater gi lamda singthaningai oiba mawongda khudol tamduna lakhiba saknairaba mioi asi ngalingai matamdagi hauna theater gi lamda thabak thoram kaya tawrakhibaga loinana kumja 2013 dagi kumja 2017 fawba lemjaningai oiraba National School of Drama NCD gi chairperson oina thawpurami madugi mamangda mahangna Sangeet Natak Academy gi vice chairman oina thawpuki kumja 1976 ta chorus repertory lingkhatkhiba mioi asida kumja 1987 da Sangeet Natak Academy Award amadi kumja 1989 da Padma Shri Award piduna ikai khumna khibani kumja 2012 da Sangeet Natak Academy Fellowship fangkibaga loinana kumja 2013 da Silchar gi Assam University na Honorary Doctor of Literature degree piduna ikai khumna khi saknairaba Ratan Thiam na puthokla drama singdi Karnabaram 1979 Imphal 1982 Chakrabyu 1984 Lengson May 1986 Uttar Priyadashri 1996 Jinglon Mapal Tampak Ama Ritu Samharam Adayu Wahaudok Asibagi Isai 2008 Lairembigi Isai Amasung The King of Dark Chamber 2012 Asina Jingbani Lemjaningai Oiraba Award Kayana Lighting Kraba Theater Personality Asina Fangkaba Award Singdi Indo-Greek Friendship Award 1984 Sangeet Natak Academy Award 1989 Edinburgh International Festival Piba Fringe Fast Award 1989 Padma Shri 1989 Diploma of
Sarvantino International Festival 1990, Kalidas Sarman 2005, John D. Rockefeller Award 2008, Bharat Muni Shaman 2011, Sagin Natak Academy Fellowship 2012, amasung Bhupen Hazarika Foundation Award 2013 asina chingbani. Saknairaba theater guru asina laikhidabada Manipur Legislative Assembly Speaker T. H. Jabartana Samoy Sokna Awawa Fongkray. Magna laikhidabasi Manipur ki theater da arang mathawamisa ama mangjarabani. Mag ingna chikna lairam lenda pothaba oirasanu hairi. Mara asida Junta Dal United Manipur State Unit ki President Khetri Birenasu Malengmi Saknairaba theater personality asina laikhidabada Thamoy Sokna Awawa Fongdoragli. Magna ikhoigi iraktagi chatkibasi India gi oina mensinba ngamlaroidaba ahangba ama culture da theater da lehoragani hairi. Manipur ki hanagi Chief Minister Nongthupam Birenasu Awawa Fongdokpagi paujel amada hai laikhidraba theater personality asina hinglingai matamda kathokpa amaga loinana Manipuri culture yongkhatnaba honarambasing adu tungi mirolna matam chuppada ningsingduna lehoragani. Sahitya Academy amasung All India Radio gi maikedegisu theater personality asina laikhidabada awaba fongdoragli. Amaramda Manipur ki saknairaba cultural activist Ratan Thiam amasung MSF ki advisor oina miyam gi thogal toramba lukhoi power na laikhidabada All Manipur Ethnical Socio-Cultural Organization MSCO na awaba fongkray. Mara asida social activist P. Sonamani amadi theater guru Ratan Thiam na khangawdana laikhidabada Federation of Civil Society Organization FESOC Manipur nasu Thamoy Sokna awaba fongkray. Makhoi anina khunai asida lawram mathaudang sing matam chupada ningsingduna lehoragani hairi.